ngasi card reading ki video ama tawse ko card reading ki video se aingon da hojik obstacles lei se kari obstacles no aduga hadi karam kan phaw ba kamaina lei gida ge khot hadi kari no aingon da ye lise haibodo adugi hapetang message yeng se ko aingon da haji se ye lise kai no haibodo ko adu se da aina crystal ani khak par lei jar ko hadi amana amethyst lei re amana citrine lei ko group 1 group 2 aina khai do se group 1 da na citrine je thamase ko aduga group 2 da na amethyst thamase group 1 khan ba ngai yeng ase ko hadi aingon da hojik obstructions obstacles pi ri se kai no haibodo hai dare ko adu do kamaina shemdo kadage kamaina phahansige haiba adu maina hape yengase ko hadi karam ba sum isha da shendok pa yaba isha gi nature da oiro amada oiro ko adu ye lisena kaino haiba do adu masu yengminarase ko adu seda aingonda ye khotpa gi oina yengbane ko obstacles reading oina tawre ko ngasi se ko obstacles reading se ama kari no hare phabagi di am phagani ko obstacles obstructions se kai no aingonda lai man se aingonda hoji isha ji da haining bai phau de ko thabak taw matam da haining ba phau de hakjang nuai taba khot taba sugum mayam wakhan ju nuai te am su taw de ko adagi tawgada ba thabak se am ka tok ke kaina khan ba adum bagi wakhal ama lai ko adu mayam do la han ba ya de ko hoji si sina aingonda ta sengna yet pa haiba do oi ba si sina yet pa haiba ga thadi ngasai gi give up tawrage haina khalise si se obstacles ne aingonda give up tawrage ai mananingdre kanamta ga manarroige ai kaino tawraga mamai leitho chacharage ai face tawroige mi khanaba kaina harasina ko ai khanaba tale na mamai leitho chapan taba ngasai gi darkar lerega di hadi khana su darkar roi ba yam sengna hai kan da hadi face tawraga hadi fight tawba ma darkar roi ko sil leina ko any problem any situations lakpa matam da hai tare ko hadi face taw fight taw on hai ko adu da hadi na on da som da hadi yamna phaba lakani batung da adu hoji ki oina hai tare ko situations mayam se loina thado ga chaning ba isa ji da haining ba khotning ba hakjang nuai tabani khangde wakhan nuai tabani khangde adum ba khara lei ko adu thado piyo hadi let go to holo hadi se kamai phan ga da ge hadi just let go all the negative thoughts negative energies ka dikra aingon da lai ba kholiba mayam se haidi se let go kanadra ba pot khanjala sum kokta sum thamaga dogdoino aduduna chalangi ba ko sesena ahamba khoi gi setring khan bangai gi oina lere ko mathang gi amethyst kan ba yenga se ko reading se yam sang na di tawre se ko haidi yam sang na sum hai ga da point dang hairaga tawdona phaina ko adu mathang gi amethyst ke mu yenga se ko amethyst kisna haidi aingon da kari yet ke khot ke haiba to adugi matang da ko card se nan mandana tot yada ito sida laiba card sing sidagi aingonda obstacles piri se kari no hai kan sida lai se stress yam lei ko stress yam lei anxiety stress and anxiety nungdang tum da bi khota bi matam chana tum da ba khota ba discipline mai kai ba khot pa mai tor lei ko season ai ngonda yet pa oin odo wakhan nuai tre ko hading dang je tum den mathang numit hogala kan da de hadi isa sida haining da ba keno tawning da ba chatning da ba khota ba wakhan nuai ta phata ba sum khalai raga di hadi phata ba don attract tor kani ba khoi gi life ta manifestation to purnima thachi guding ena mayam da haijai se kai gram da phaba lak na bai da makta adung sai gi nimit tham da nimit kontrani na tra kontra ma thoi ni shabade nini natraga hadi nini natraga humni portal numit harase purnima numit harase natraga thachi numit harase sigi numit ngai sidi manifestation takatana tawreba aduga atai lemoriba numit kun tare kuni pani du di hadi akhuna phataba thoughts mayam du khaleraga di hadi adu oina manifest awla kani ba numit kuni pani da khaliba poto adugi thoughts to ina aduduna hadi yaringai sigi pot mayam se hadi keno tham matam tummo hai matam tumba routine mai kai bagi tab se ko news ni pi se koi gi phong mai da phamaga dwai lai se ko hauda thabak mayam amal lai ko hadi tauge hana di khanba duga ne aina ngasai gi aina suna gandagi pura keno tawraga tholak pangam dram ne na wakhan se aduna afaba la ko matam ju loina pallaga leibodo aduna kai tawba tai ai sigi thoughts mayam se loina side amada loina inthoga ai hoji engonda aina tawge khotke haina khaliba mayam do tawbiyo ba even leina ko sidon ko hadi lam chat pakot pa yamna lakani lam chat pa haragadi ngasai gi anak padaga nate ko arapa gumba da out of the country gumba chat ke khot ke kaina plan ga tawragadi ngamgani ko lak tori matam se duna hadi hoji kai change taw batai ishana change taw batai ba ngasai gi phatawdi ga ga khalliba kholi mayam se side amada loinamak hadi just kick out hai tare ko kick out from your life and start doing some kani akhoi egi makha ta ba ina tawge na khali mayam do adu do ina work tawbiyo ba or sile ko ngasi goina obstacles ki matang da reading isana kari semdo ka dage ha ba do atugi guidance ma cham ko general reading ni ko se mayam gi oina thank you